Thadau Church leader ahum hatkibagi case NIA da sinaduna athubada justice poraknaba DGP na honabiyo haina TSA na phongdokre mamang thame taramdoi da Kangpokpi district ki Kotland amasung Kojim anigi marakta khulai paiba singna church leader ahum hatkibagi thaudo asi khudakta NIA da sinaduna akaknaba matamgi manungda investigation sathabiyo haina Thadau Students Association ki maikaidagi Manipur police ki nauna DGP ki thaupuraba Mokes IAS da takshin kre Thadau Students Association ki maikaidagi makata na haribana khulai paiba singi ambush aduda hinghauraba victim sing eyewitness sing church leader amasung khudong thiba mayak nariba Thadau community sing asuangam thoktanaba full proof security PBU intelligence ta yumpham oiraga thaudo aduda senariba miyoi sing adu athubada masak khangdoktuna mara laiba khudamak matik chaba serak PBU asigumba attack sing asi makata na thoktanaba amasung terrorism ase maru phangna muthanaba security forces singi marakta ningthina coordination laina thabak tauna Honabiyo Thadau Kangpo se status ki oina khwaidagi masing yamba tribal community ama oirabasu Kuki terrorism na maram oiraga maning tamna wa ngang thopa ngamde hiramasigi matang da su DGP na miyeng sangduna issue si kohana Honabiyo asuguma force nga si logyo ba ehan ba sakti sing laksin na Honabiyo Thadau community sing na Indian constitution amasung misang mikai naida mo ong da law salai na Honabada thajaba thamle Kuki supremacy sing amasung extremist elements sing na satharakpa kihan khangan bagi thawong sing da Thadau community na tumin leiroi Thadau amasung maitei community ki oina di community understanding ama mamang da purakpa laikhai Manipur da tungkoi na ki oina santi purakpa haibasi ngahak ki oiba thabak thoram sing amade lenga ki maikai da ki miyam da piriba thajaba sing adu thabak to onthoktrabadi oithokloi laiba asigi leiraba rule of law asisa panana salairaba khaktada oithokane Thadau community singi mathakta chathariba human right khongaunabagi thawong sing asi khudakta lefannaba honagadabane state asida law and order fail oiba intelligence collapse oiba amade state police ki thabak thawong singda asoiba kya laibana me taram doida Kotland Kojim ki interbilance road ta mara laitaba Thadau church leader sing adu hat kibane asuguma thawong ki asina mamangi leramba DGP adu mafam lokthoknaba phawba association asina demand tawdun lakhibane hairaduna nauna DGP ki thaupuraba Mukesh da thajaba thambaga loinana mihat asigi case ase loisinba ngamdaba case amagi maraibak tahanbiga no haire Naga Students Union Delhi na senduna June 3 ta Jantar Mantar da protest sathagani haire haukiba me taraumdoi da Kuki militant singna Kangpokpi district ki manung sanba lailon bai phai Kuki khuldagi konsa khuldagi pastor ani yauna Naga misam taruk phaduna pukraga huju phawba mafam khangdana leiriba asigi mayokta thasigi tarukta Naga Students Union Delhi na sinduna New Delhi ki Jantar Mantar da peaceful solidarity protest sathagani hariba protest asida Naga Mahiru Singh Youth Community Organization church leaders sing civil society members sing amasung well wishers sing na matam chana laktuna saruk yabiyo haina union asigi maikaidagi appeal tawrakle Zerosina makhata na haribana protest asi handakta khulai paiba singna phaduna pukhibadagi hojik mafam khangdana leiriba Naga misam taru adu condition amata yauduna thadorakadabani haiba demand yauna Manipur da hojik oiriba khudong thiningai oiriba law and order gi phibam amasung humanitarian crisis na maram oiraga sai thengmayak nariba singi mafamda solidarity utpa oina pangthokadabane manamaduna hojikki luraba tanpham asida mari leinaba khudimakna unity leina punna leminaba amasung justice peace human dignity amasung miyanggi safety gi damakta shanti oiba maongda democratic oiba expression sing phongdokwa mathau tai peaceful protest asida mipum khudimakna saruk yabana apunbagi oiba kholaw asi hena mapangal kangadoribane haide Security force na ngasi lamsang police station ki manung sanba lamsang bazar area dagi khulai kya phagat khreade Imphal West ki Wangoi AC ki manung sanba thakpham makhalekai primary school da mahiroi lob aims na yengsin ba chaluba matamda school hour matamda school asida oja amadi mahiroi amata leiramdabagi mathakta school campus manung da youth thakpham oiraga leiramle hana social media singda thagana rakhre Kuki nupi amadagi drug fare hadi Saitol Executive Force na Churchanpur District ki Selbungdagi Kuki nupi amana purakpa lupa crore 1.17 gi mamal oigataba heroin sapon cap yangkhai Mizoram da phare nupi ase amubu masugi bolero neo tongduna Manipur ki Churchanpur dagi Mizoram tamna laklaga aijol yorokpada haukiba ahing da phakibane nupi adagi maming Nancy Haukip sahi yangkhai mathoi apokpagi mame Jang Sam Haukip kawe haide Kaitel Pambi singna Thobal Kaitel da lambi tangkhai thingduna khongjang jang singkhrei
Thobal Kaithel ki 0 kilometer da hangdoklakliba Bisal Mega Mart ki shop license Thobal Municipal Council TMC na kaktriba phawba Thobal Kaithel da potpham amade dukan phamliba sing thong londona khongjang sangsilakpagi maka satharakpa oina ngasi su Kaithel phambi singna Thobal Kaithel da National Highway tangkhai thingduna khongjang sangsinkhre tungda TMC ki office ta sangsinduna gate tawakan mi pham sathakre haide ngase yuktagi hauna Thobal Kaithel da pot phan liba sing amadi Kaithel da dukan hang liba singna Kaithel da wakan mi pham duna laikhibaga loinana nungthul gi matam Kaithel phambi singna National Highway tangkhai thingduna khongjang sangsinkhe loinana Kaithel phambi singna TMC ki office da thomjinduna office gate ta makhata na wakan mi pham khe khongjang adu da saruk yakhibi irom subasini kaubi Kaithel phambi amana hai Kaithel phambi singna ngasi phawbada khongjang sangsilakliba asida TMC na tabidaba taragadi masidagi hena kanba khongjang sing sangsilagani haike Manipur da delimitation ki tawriba thaurangi mayokta Jun Nipan da lup taramari na sinduna Imphal da miyam ki asoba khongsat ama chatkadawre Manipur da delimitation ki thaurang lokhatpa amadi kumja 2001 ki census data sizinabagi thawong yaning da phongdoktuna Jun Nipan da miyam ki asoba khongsat ama chatkani haina CSO taramari ki convener thakpham santana phongdokre International Peace and Social Advancement IPSA ke office da pangthopa paw ki mifam amada mahana hai delimitation amasung electoral process ka mari lenana status da center amasung Manipur lagakna paikhalakliba thaurang asi CSO taramari ki makhada laiba joint committee na angamba thakta thingna bohonagani committee asina IPSA case amade tongan political party singa khusamnaduna kumja 2001 ki census data sizinaba thingnaba thaurang lokhatuna lakle mau maram paumata purul saitu gamphajol more churachandpur masi amati kasom khulena chingba subdivision mapanda mahosaga manado mongda ka hena missing hengalakhiba maramna kumja 2001 ki census data sizinaba yaroi haina matam kya ki mamangda ki taksinduna lakpane Manipur da delimitation ki thaurang lokhatringai da kanglon chumna mi kokthiba ki thabak tawgadabani haina kumja 2020 da committee asina sama file tawba laikhre maikai kyadagi athingba pibaga loinana logi oiba thabak thauram sing lokhalingai gi cherakta central government amasung Manipur lagana delimitation tawbaga loinana kumja 2001 gi census data da yumpham oiraga local body election pangthoknaba thaurang lokhalakliba yaningde hana phongdokhe haukiba me kunga tarukta India government na gazette notification ama thokibagi matangda mahana hai state khara da demographic ki ahongba khara leire haba document adu da mayek sengna panbaga loinana ahongbasing adu khangdoknaba honabada organization society amadi institution singna mateng panghanabagi wafam phawba phongdorakhe adumoinamak Manipur lagana status ki demography da sauna ahongba ama laklibasigi matangda thigatnaba honabada independent institution natraga society amata yahon khidei kumja 2001 ki census da yumpham oiraga panchayati raj ki mikhal pangthoknaba Manipur lagana lokhalakliba tharang asibu sumahana akanam ongda yaningdaba phongdokhe panba yabadi corner subdivision kharada nauna mikokthina yathang piba laikhrabani haide mafam anida gari accident thokpadagi miyoi ama sire miyoi manga soktuna laikanakhre haide ngasi nukthil pung 2:35 rom taba matamda kaksing police station gi manung chanba Imphal more lambi paringi soraching wangmada car amaga motorcycle amaga thengjinabagi thaudokta motorcycle thauduna lakpa miyoi adu thaudok thokpham da laikanaba ngamdana laikhidraba nupa atugi maming MD Waris sahi kulumdoi apokpagi ming amukawi mahak sora karangsi dagi ne haide thaudok thokpham da police ki kangbo laktuna yengsanbaga loinana asiba haksang lokhatkhre haide nakalamarom dana ngaranu medang pung panrom tapa matamda nikthaukhong bazar da car amana e-rickshaw ama thombagi thaudokta car da tongtuna lakpa miyoi ahum amadi e-rickshaw da lakpa miyoi ani punna miyoi manga soktuna manak nakpa hospital da laikana khre haide pawsna high car thauduna lakliba miyoi sing adu yu ngawbaga loinana gari aduna ningthaukhong kenel maya da su cycle thauduna lakpa miyoi ama thomlamlaba matung thauduna chen khraba matung e-rickshaw adu da amuk thombani haide car thauduna lakliba miyoi sing adu phubala da gine haide soklaba sing adu ki chapchaba sangma mengkhangba ngamdre haire Manipur da thokliba irang na maram oiraga MPSC na loba examination khudimak sing amasung tam animakta pangthokna ba khangankhre Manipur da hujik thokliba irang asina maram oiraga Manipur Public Service Commission MPSC na loba exam thagadoriba candidate singna exam center sing da chatna ba honabada
ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ MPSꯅ ꯂꯧꯕ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯎꯅ ꯇꯝꯄꯥꯛ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯦꯄꯣꯏꯟꯠ ꯇꯧꯈꯤꯕ ꯃꯦꯝꯕꯔ 3 ꯂꯩꯕ SC ꯄꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯦꯡ ꯍꯨꯔꯥꯟꯈꯤꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯤꯗ ꯗꯦ ꯃꯤꯜꯒꯤ ꯆꯦꯡ ꯕꯦꯒ 38 ngarang nongalamdai sakhangdabasingna hurankhibagi mayokta ngasi skul asigi mahiroi amadi ojaasingna wakat mifam phamkhre wakat mifam aduda saruk yakiba mahiroisingna mahiroisinggi chinja huranbiganu skulgi potchai huranba yaningde haba kholausing laukhibaga loinana protect school property, protect children's future. Every grain stolation is a child's lost meal. Stealing school rice is stealing from children. Habanu singba placard sing sizinake. Wakan mifam aduda saruk yakiba school asigi headmistress Salam Sunita na hai ngarang school asigi mahiroisinggi damakta pitharapa mid day meal ki seng bag 38 sakhangdabasingna hurankiba si awangba thakta condemn tawi thaudo asigi matangda Imphal police station da complaint ama thangakhre police ki maikai athom matamda thabak lokhat pirakpa ngairi mahana hai government na su senaba simphana ba thabak lokhat piyo mahiroisinggi damakta pitharapa se hurankiba habasi mahiroisinggi right khongaung na bane mahiroisinggi hak khongaung na singbu government na matik chaba dandi PPO hai ke Langak si lona yaba oidabana Rajya Sabha ki bot thadaba yauroi haina Mega Chandrana phongdokre Rajya Sabha mikhalda Congress ki mirep thoktaba yana laire hari Manipur Langak si lona yadaba amasung constitution ki mayokta lengba oibana thasigi 19 da pangthokadoriba Lok Sabha ki mikhalda bot thadaba yauroi haina Congress Legislature Party ki lusingba kaisa Mega Chandrana phongdokre pawasiga ngasi akhanana wari sanabada Congress lusing basin hai Rajya Sabha ki mikhala sigi notification thokpada ngairibana party sigi mire puthokna ba hujuk phawgi oina mi pham pangthokpadi leitre adu mahaki lanai gi oina di masida leble government asi unconstitutional oire habisi mahak masamakna court serol ama thaba laikre case asi court asu leiri pasigi mathakta assembly da motion ama pukhatuna illegal amasung unconstitutional oiba government ni haina phongdoki basu laikre MLA manga khak laiba Congress Legislature Party ki manungda CLP ki leader amana bot thadabi yauroi haina leptuna leiraga karamna party sigi maikai Rajya Sabha ki member khanaba mire puthokadagi haibisi yamna samamnaba wafam ama oide mahaki wafam asi ta taklibadi Rajya Sabha ki mikhala sida Congress ki oina mire thoktaba yana leire haibisine atubu Manipur Pradesh Congress Committee ki President Okram Ibobina karamba warep laurakadagi haibudu hojuk phawbugi oina khangdribana mire puthoklaroi haibisi hektamak haibisu yadre mikhala sigi voter puna 59 khak leibada Congress ki oina voter manga khaktane voter manga leba party amana mikhala sida mire puthokpada natural justice oiroi daba maramna Congress Party na mire puthokpa ngamloi habisi akhangai singna hanadagi hauna hainaduna laklabane adubu mamangi Rajya Sabha ki mikhalda dilengak paibada yaruba BJP NPF NPP ki marakta chauna muknaba leibana mikhala da Congress na mire thadokhe cross voting tawbagi asabu wathok amasu thengna ki opposition ki maikai dagi mire puthokani habagi thajaba leitabana maram oiraga ruling ki maikai dagi puthokadoriba mire aduna uncontested oina Rajya Sabha ki member oiraba yai adubu member oigadoriba ruling ki mirep adu kanano haibududi haujuk phawba BJP ki high command leblakpa leitribana MLA amatana kalimata haiba ngamdri haire Lambida paisa khairam laga sien khiba drug lalonba kangpo ama police na lupa lakh 59 amadi opium kg ahunga konana phakre phemgi matawgum kar amada lakpa drug lalonba kangbu police na phana ba tana ba drug lalonba sing adura lupa chama chatpi sing ki note kya car dagi lambida sai thoklam laga gari yang na thauraga police dagi nan thoktuna sen khre police ki kangbu na hai singna drug lalonba sing adugi khongol libaga loinana nakalani makta nomai kapnar ba matung drug lalonba sing adu yamlaba senpham amadi drug singa konana phagat pangam khrei haraba thaudo si Uttar Pradesh ki Sonbhadra district ta ngarang thokibani haide thaudo adu ki matang de ASP Abhishek Barmana phongdokhibada haukiba nomaijing amade ningthaukabu numit ki lonaba ahing da Sonbhadra district ki highway da singnaninga aba moongda Honda City car ama lakhe maduda police amade special operation group SOG person singna lab naba khambada car adu yangna thauduna chatke maduda police ki team na car adu putana khe matamadu car adu dagi lupa chama
चप्पीगी नोटसिंग मसिंग खंगदना चाइखाइरमबगा लोइनना ट्रैफिक जाम थोखलगा मफम अदुदगी नांथोके हाइरे मसिगी मतुंगदा थिजिनबगी थबक चथबदा कार अदु चौपामगे एरियादा थौजिनख्रे हाबा खंबदगी मफम अदुदा पुलिस के कांगबो चंगसिलबा मतमदा ड्रग ललोनबसिंग अदुना नोंमै कापथोरकपदगी माइकै अनिदा खुद थोनखे मदुदा ड्रग ललोनबा लुधियानादगी प्रिंस कौबा मियोय अमा नोंमि मरुना पांदुना सोपगा लोइनना फाके अतोबा मियोय खरना नांथोक्तुना चेनखे मखाताना थिजिनबगी थबक चथबदा कार अदुदगी ओपियम केजी अहुम पोपी मरु केजी चनीगा कुनगा मंगा कंट्रीमेड पिस्तौल अमा कार्टेज खरा सेल ओइना लुपा लाख यांखै निपानगा लिसिंग हुमुद्रा मंगा फागतखे हाइरे गसेयुक दिल्लीदा लेबा रेस्टोरेंट अमा मै चाकपदा मियोय कुनमाथोय सिरे निफुना कनबा ngamkhre हाइरे दिल्ली की मालबिया नागरदा लेबा मियामना लेमन ग्रीन रेस्टोरेंट हाइना खंगनाबा फ्लोरिस्ट स्टे B&B दा ngase पुंग निपान मखाई तारकपदा खंगहौदना मै चालकपदगे रेस्टोरेंट अदुदा लेरंबा मियोय कुनमाथोय सिखिबगा लोइदना मियोय निफुना कनबा ngamhौरे हाइरे रेस्टोरेंट असिदा खंगहौदना मै चापगे थौदोक अदुना मरम ओइरगा मसिंग यामलबा इमरजेंसी रेस्पॉन्स टीम मरोइना दिल्ली फायर सर्विस पुलिस अमसुंग रेस्ट डिजास्टर मैनेजमेंट टीम सिंगना मै अमसुंग मी कनबगी थबकसिंग सथकि हाइरे दिल्ली पुलिस ना फोंगदोरपगे मतुंगना मै चापगी थौदो अदुदा फायर टेंडर निपान संगसिंदुना मै मुथनबा पांगथोक्तुना मखाताबा अमाता थोकपदगी कनबा ngamkhre हाइरे थौदो असिगा मरि लेना डिप्यूटी कमिश्नर पुलिस साउथ आनंद मिटारना मै चापगी पाव हेक फंगबगा लोकल पुलिस सिंग मफम अदुदा संगसिंदुना मै कनबगी थबकसिंग सथखे अदुगा पुलिस फायर सर्विसेस अमसुंग अते इमरजेंसी रेस्पॉन्स सिंग रेस्पॉन्स सिंग लोइना मै चाकतेबा मफम अदुदगी मियोय निफु रेस्क्यू तौदुर मनाकनपा हॉस्पिटल सिंगदा पुखतुना लायखनबगी थबकसिंग पाइखतखि हाइरे मै चाकपगी थौदो अदुदा हुजुक फावबगी ओइना मियोय कुनमाथोय सिरे हाइना कन्फर्म तौरे लेखिद्रबा सिंग अदु फॉरेनर सिंगना अयामबने हाइरे मखाताबु रेस्क्यू अमसुंग सर्च ऑपरेशन सिंग मै चाकतेबा मफम अदुदा चथरे हाइरे थौदो अदुदा लेखिद्रबा अमसुंग असोप नंगलबा सिंगी मफमदा प्राइम मिनिस्टर नरेंद्र मोदी ना अवाबा अमदि नुंगाइतबा फोंदोकपगा लोइना लेखिद्रबा सिंगी इमुंग मनुंग सिंगदा एक्स ग्रेसिया ओइना लुपा लाख अनि पीरगने हाइना लाउथोखिबगा लोइना असोकपा सिंगदना लुपा लिसिंग यांखै यांखै पीगने हाइरे थौदोसिदा लेखिद्रबा सिंगी मफमदा दिल्ली की लेफ्टिनेंट गवर्नर तरनजीत सिंह संधू अमसुंग चीफ मिनिस्टर रेखा गुप्ता सिंगना कंडोलेंस तौख्रे नागा अमसुंग कुकी फुरुप अनिना फाजिंदुना थमनरिबा मिसमसिंग कंडीशन अमता याउदना थादोरकनबा मेघालय की चीफ मिनिस्टर ना अमोहना अपील तौरखरे नेशनल पीपल्स पार्टी एनपीपी की प्रेसिडेंट अमसुंग मेघालय की चीफ मिनिस्टर कोरनाट के संगमाना कुकी पी मणिपुर किम अमसुंग यूनाइटेड नागा काउंसिल यूएनसी सिंगदा मणिपुर कुकी अमसुंग नागा फुरुप अनि की मरकता ओंखनबा तोक्तुना कम्युनिटी अनि एसगी फाजिंदुना थमनरिबा सिविलियन सिंग टेक्ता कायदना कंडीशन अमता याउदना थादोरकनबा अमोहना अपील तौख्रे थासगी अमदा किम अमसुंग यूएनसी दा कोरनाटना इरखिबा चिठी सिंगदा ममांग थामे तराउंदो अमसुंग तरामरी दगी हौना नागा सिविलियन तरुक अमसुंग कुकी खुंजा तरामरी फाजिंदुना थमलखिबदगी इमुंग मनुगी मियोइसिंग यामना वाना खांगदुना लैरे थौंग असि ह्यूमैनिटेरियन इशू अमनि हारदुना कोरनाटना हाई थोकलिबा कॉन्फ्लिक्ट असिदा यावदबा सिविलियन सिंगदा अवाबा पीरोइदबने कालोप अनिगी सिविलियन सिंग फाजिंदुना थमलिबा सिना कम्युनिटी अनिगी मरकता थाजनदबा अमदे खाइबुंग ताबगी वखलोन सिंग हेंगललि हानसु फोंदोखे महाना मखाताना हाई किम अमसुंग यूएनसी दा फाजिंदुना थमलिबा कम्युनिटी अनिगी सिविलियन सिंग थादो हंदुना इमुंग मनुंग सिंगदा असोयंगाम यावदना सिनाबिनाबा होनबना असुंबा खोंगथांग ओइगनि हारदुना मिफा मिपुन तौबा अमदि अके खंग थोहनबना मणिपुरदा थोकलिबा इरांग सिंग असिगी सोल्यूशन पोरकपा ngamloi खेनरिबा सिंगे मरकता उनदुना वारी साननबा होनबना असुंबा खोंगथांग ओइगनि हाइरे महाना मखाताना हाई एनपीपी गा लोइना कम्युनिटी गे अहल ओइरबा सिंग सीएसओ सिंगी लुसिंगबा सिंगना फाजिंदुना थमनरिबा सिविलियन सिंग टेक्ता कायदना थादोरकनबा होनबदा मतेंग पांगनबा सेम सादुना लैरि हाइरे।